Manipur Police की Facebook page तकी थगलकपा वरोल अमदा तांग कुनगो हुमदोई थातर इंग्लिश सिंगनिगे कुनगे तरुक हाइबदिंग असि सिक्योरिटी फोर्सेस सिंगना एक्टिव कैडर UKNA गी यूनाइटेड कुकी नेशनल आर्मी गी एस पालाल कुकी एलाइस लालबोय सिंगसोन कौबा मियोएमा मोलनोमदगी मा की लोकेलिटी दगी महा फाबंगम लहरी महा UKNA गी फाइनेंस हेटनी हाइना पनबगा लोइनना मफम क्यार नुमई कापखिबा मसुम एक्सटॉर्शन केसेस क्या मद सेनब मियोय मनि सोहाइरी BJP बुमिंगसे थियननब कांग्रेस न होनबत नतना लेबा असिगी नहा सिंग लाना लमजिंग ले गोपीदास कोंथौजम जंतर मंतर की प्रोटेस्टा सेफ मणिपुर हाइन लाउखिबद मणिपुर की नहा सिंग लाना लमजिंग मनि मणिपुर मांगखिबा लेते मणिपुर दे अखोई पुनसिलग कनगदबनि कांग्रेस न मतम पुंबद BJP बु मिंगसे थियननब होनबत नतना लेबा असिगी नहा सिंग लाना लमजिंग दुना लेबाक इरांग थोले हाइना होम मिनिस्टर गोपीदास कोंथौजमना कांग्रेस पु मराल सिखरी नीति आपा सुथेक्ता लेबा थंबाल संगलेन BJP की MLA सिंग सरुक यादुना ngasi pangthokiba paugi mifam amada mataki wafam asi gobidas konthaujamna phungdokladuna makna hai haujik sathariba parliament ki nungju mifam asi ingna sikna sathabi yadanaba opposition party na mawong kayada khurau thangaliba si democracy satpa lewa amagi satna kanunati magna makha taradun hai parliament mifam asi da opposition thangalakpa motion sing khanana ba house ki speaker amadi chairman ayaba piraba phawda opposition party की members सिंगना खन्नबद सरुक याबगी महोर इरांग सगतुन लैरिबसी लेबा असिगी असौब मांगजबनि लेबा असिगी नहा सिंगदा खोइसाउनब फावनदुना क्रोकोस जनता पार्टी सेमदुना था असिगी कुंदगी हौदुना पांगथोकलिबा पार्लियामेंट की मिफम असि यैखाइ थिनगाइब पिनबा कोक्रोच जनता पार्टी ने दिल्ली की जंतर मंतर खोंगजंग सथरखिबनि था असिगी कुंगा मथोइदा opposition leader Rahul Gandhi na lusingduna prime minister ki official residence ta attack tawduna prime minister bu miyamna lan uhana wanakhi masigi mayek laraba khudam haiba tarabadi Nepal Bangladesh Sri Lanka da thokiba Gen Z uprising movement adu India da su pusilangna ba thengthang kaya da honaduna lakhi Rahul Gandhi na lusingduna sathariba protest asidi Indian democracy bu malem gi mamangda masak thia na satharapa politics ni Cockroach Janata Party की खोंजंग असी हौबदगी माहिरोई सिंगी इहौ मालहल्लगा मनुंगना political motivate ओइबा वाखलोन अमगा लोइनना संगसिलकप यामना threatening ओइबा movement अमनि हौजिक साथरिबा खोंजंग असिदा foreign funding की ममी ताई हाइना सुप्रीम कोर्ट की सकनाइराबा एडवोकेट महेश जेथमलनीना हाइखिबसु लेख्रबनि foreign funding kya pisinduna India sibu sarangnaba phibam amada thamnaba honarabasu prime minister na India sibu kumja English nganiga nifugo teret phawgi manungda Brexit Bharat ama ohengani haina hotnaribasi kaidawnungda maithiba pibangamloi BJP na Nation First haiba wakhalonda yumpham oiba party ni India gi youth singasi laiba asigi lani phong uba phangdaba safu khrana naha singbu lana lamjingduna laiba asita sarangna ba thonana ba honaragliba kaya asi lainga asina tumina yengduna lairoi fast track court sing linkhatuna logi makhada sabsabe action lokhatkani haina prime minister na phungdokpa laikri haina su Govidas konthawjam na phungdokhi Amaromda, Pomi Singi Wangi Pakumpira no Gobidas Nahai, Jantar Mantar gi protest, Chef Manipur Haina Thadun Lauki Bedo, Manipur Ginahasing Bulana Lamsing Nabohanapani, Manipur Monkey Valeti, politically BJP the Saibanatana Manipur di Equi Punchilaga, Kanminagadavani, Kamzong district Satrik Belly Bridge to Guire Mathaldoka Maridan Hangbuangi Pakumda, Home Minister Gobidas Kontozamna, Tongasi to Guiviki Matanga, version Ani Tona Paupangi. अहानब्र थोंग असि मपा लेबाक्तिगी संगसिलकपसिंगना बॉम्ब सिजिनदुना थुगायबनि हाइबसिनि अदुगा अनिसुबा वर्जना आसाम राइफल्स की कांगबु चथोकसिन तौबा यादनाबा थोंग असि थादतपनि हाइबसिनि अदुबु वर्जन अनिमा असिकी मतांगना सबसाबु ऑफिशियल ओइबा पाउदि लेथि हाउजिक थोंग असि थादतलमबगी मॉब मतांगना थिगतपगी थबुक सथरि हाइनसु फोंगदोखि Surrender drama के हिरम अमतगा मरी लेनते PWG Marxist Center हाउखिबा जुलाई 18 मंत्रिपुखीदा लेबा
IGAR South amadi Manipur Laingak Kulai Tadokuna Sangjarakli Hairibasing People's War Group Marxist Sense amadi Masigi Lanmi Sanglup Red Guard Kakarigoma Hiram Amata Mari Lainadi Haina KCP PWG Marxist Center Tadorak Pat Chirol Amanahari Lobasigi Secretary Comrade Lenin Maitin Tadorak Pasirol Amanahai Hairibo Homecoming Ceremony Edu Yawa Lupsinda Yaururaga Yauloi Ama Oivigi Satna Pathap Sing Inmangamdraba Tuan Ba Disaster sing punsilaga yaragani haibigi mongda misel mikiti ama sizinaduna pangthokiba semjin sajinba surrender drama mani asugumba surrender drama kyarak tawkhri amadi machine aroibus nati hairiba thong simak yawol ihobu mingsa thiana ba technocracy government amadi makoigi protocol vice missionary singna tawrakpa anemba thaki false propaganda amani haina lawi masana masabu siermeni haizari belaisram ranjit allies tamngan ba hokiba kumja english ngani ga taraga taret ki august ta phakhre matung lup asiga karigumba hiram amata mari leina khidraba misa amani mak phakhiba matam aduda ko convener gi thaupuram ba misa amani hariba matam adur lup asigi oina chairman haiba phamasi leiti english ngani ga taraga nipan gi me manga da Strategical Core Committee gi mifam na tuan warep sing lauduna convener haibasi lautolaga chairman gi phamasi lehenbada amat oina yana khibani homecoming ceremony dugi loser da ba ma hairabati leibak miyamda PWGMC bu maset kya thopo oina uhanba noinana lup asida suklai leitaba misa amabu lup ka mari leinahanba malhanba duni thengthang character leibak miyam khangna PWGMC ani sudi hana sengdoktuna laklaba madi haribo homecoming ceremony du semjin sajinba mapuna sanwina ba madi yawol ihonam thabigi mingda senthang lokthaba yana ba sinba mechanical drama man herakli iboton sanagi mahairoi sing khongjang sangsingkhri Principal Sindu O have demand Tauradun Oripok the Labor Iboton Sana Girls Higher Secondary School gi mahairoi sing khongjang sangsingkhri Khongjang aduna mahairoi sing wan tharakpa yorakpadigi Rims Hospital pukhatuna lekanakri principal gi thawong yaning de angang wangang phajadaba principal transfer tawgadabani haiba kholaw kya laudun school asigi mahairoi sing na lamphel da leiba Imphal West District ki DC office tamna rally lakpada Oripok asom laikai yorakpada police na thingbadagi tungda mahairoi sing gi maraktigi mihut taran saba kangbu amana DC una kiyari Khongjang aduga mari lainana school asigi mahairoi tomthina hai school asigi haujuk principal oiriba sina mahairoi amadi parents sing da tabada nuaita bu wahiwata kya toin sijina duna lakli principal gi thawong asi mahairoi kya na pamdabadigi semdokpina ba mahairoi singi maikedi taksin duna lakli masigi mathakta ngasi dagi numit humni gi mamang education ace ki director gu unadun hiram sigi matangda wari sarbu matamda mahairoi sing na pamliba thabak pangthoknaba thajaba birakhedubu ngasi phaw director amari principal ani gi marakta wari sabagi mami tarakta bana khongjang asi sanction bani school asigi principal asi tasengna matik sade athuba matamda mari lainaba singna principal asi sindokada bani principal transfer tawdri ba phaw mahairoi singi khongjang haloi wafam sing thamkhiari